Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Zananeta hizam irabo ki chama kunipan suba mapokoram thoram ngasi raja asigi mapong kaya da paksana pangthoknari Mukhi Mantri Nongthumbam Biren Hairi Kuki militants in the Fazan Kibamio any Eswangam Yogna Tadornaba Sarkana Kana Honari Security Force na Bisnupur Zilla da Tibu Humpiki Tabuk Tabada Kuzukula Kya Fagale Amasung Jammu Kashmir Humsuba Amasung Areva Tanka Ki Vidan Sabha Mikalgi vote Haying Tadanaba Sem Saba Loire Mukhi Mantri Nongthumbam Biren Hairi Jananeta hizam irabo na pamjaramba anoba Manipur amage manglan adu mampau hananaba equipuna honaminashi wafamasi ngasi Raja Sarkar na sinduna Imphal West Zilla gi thamaiban Leela Singh Khonang Khongde leiba irabo square da pangthokpa Jananeta hizam irabo ki chamakuni pansuba mapokuman thoramda paumising da phungdokhibani Handak new Kshetrimayum bidder recruitment yaw na bigdamakta chatkiba miyoi ahungi manungda ani hauzik phawba thadoroktriba asigi matangda palladuna Mukhi Mantri na hai thogduk adu yamna laibak thiba amani miyoi ani hauzik kuki militant singi makhutta leiri Kendra Sarkar amadi Raja Sarkar anigi marakta paw phongluduna miyoi ani adu aso engam yawduna thadorokna ba honari Mukhi Mantri na hai Hong Sariba Togok Sigi Matanga, Yamalabak Tibet Togoni, Moy Ohumgi Manunga, Amadi, Numitu Tadore, Adogani Mosi Pauba, Cookie Militant Shindugi Kuta Lady, Ekoi Center Amadi, State Government, Ayub Nungkin, Nundang, Pau Honaraga, Yamkana, Soibangamba Yagunani to Tadorona, contact already, Varis Hanabaga Luna, Sakara Magita Bom Topa, Makoi would take the Gaidana. Hado Hanaba, Rescue Tonaba, Port Center Madi said, and it's Sangna, kind of Honaminari. Zananeta hizam irabo ki mapok kumun thorum duga mari lene na Mukhi Mantri Nongthumbam Biren luchingduna miyamna hizam irabo ki mitamda laikatuna ikai khumnab utki maduda mantri sing MLA sing civil amasung police ki mukok tongba official sing su saru yaki Lamyamba hizam irabo ki chamukuni panlak suba mapok kumun ki thorum irabo celebration committee na sinduna ngasi nungtil Imphal ki palace compound na leiba iboyama sumang lila sanglen da pangtokani Manipur People's Friend na sinduna ni chekon na leiba masigi office ta pangtokani Zananeta hizam iba irabot Memorial Trust jiribam na sinduna jiribam ki babu prada leiba irabot complex na numit asigi palan thorum pangtoki irabot dega mari lena na sarkar gi Mahilushing Singh Office Singh amadi lekai disu lamtu sem ki tharung kaya pangthok nakhi Security Force na Bisnupur Zilla da thibum ki thabuk chathabada khuzukla kya phagatle police ki paun hai Bisnupur Zilla gi Phausempai amasung quarter ward number 8 kalona ba maphamda Manipur Police Lanmi amasung CRPF na thibu humbagi thabuk chathabada magazine yawba SMG ani single barrel nomoi ama 9mm pistol ahum grenade ama pompi ani amasung nomoi maru kya marom fagatle hairi amaromda National Highway 2 degi tangai fedana changba polam sing puba gari changa tarani thoi akan bis Chexel Thorangal Lunana Imphal da thorakre Assam Police na akang pau ama phangbadagi achat ahu sing check tobada card ama da purapa ganja fagat pangamle Prajotispur Police Station ki kambu amana pani khati gate gari adu check tobada kilogram mari makhairongi ganja fagat pangam khibani amromda Kashar Police na ngarang auto rickshaw ama da purakpa yaba tablet lising mapan chani pan phagatle tablet sing adu mioi anina packet nifum mapanda hapna purakpani Pradhan Mantri Narendra Modi haidi gaming animation amasung film puthokpa yawna tongan ba haitoi thobegi thabak kayada ahongba lakpadegi miyamda thabuk pibigi chang hengalakli Sri Modi hai Kendra gi information amasung broadcasting mantraloy na sinduna pangtokadoriba create in India haiba theme da pangtokadoriba 25 salience ki thoromda haitoi thoriba miyosingna saruk yabiu mang hai challenge asida yawna bigdam miyamna masigi website websindia.org da changbiu Kendra gi information amasung broadcasting mantraloy gi matung ina World Audiovisual and Entertainment Summit matang chehegi February 5 dagi namapan fawa pangtokani masina varaki media amasung entertainment gi udyog sing de hena chakwat hanbagal loinana sel thungi lamda su chawna onba purpangam tabirba pawasi Akashvani Imphal dagini Jammu Kashmir ki ahum suba amasung Aruba Tanka ki Vidhan Sabha Mikhal ki vote hayang thada nanaba sem sare
जिला तेरे की विधान सभा केंद्र निफुदा हयंग अयु पुंग तरेतगी नुंथल पुंग तरुक फावबा बोट थादनगनी अमरोमदा जम्मू कश्मीर द मिखल की कोड ऑफ कंडक्ट की चना कानून सिंह थुगाई हाइबगा मरी लेनेना सरकार की ऑफिशियल कुलुमदे सस्पेंड तौखरे लुपा कोटी चाम कुंट्रा रोंगी पोलम सिंह फगतले आकाशवाणी जामू पौमिन हाई मिखल की मॉडल कोड ऑफ कंडक्ट थुगाई की दमुक जम्मू कश्मीर इलेक्शन ऑफिस ना कर्मचारी कुलुमदे सस्पेंड तौखी अमसुंग कॉन्ट्रैक्ट तबक तब मियोय तरुकना मखोय की कॉन्ट्रैक्ट कखी मसीगी मथकता कर्मचारी कुन मखोय की पोस्टिंग मफमदगी अतोप जिला सिंह ट्रांसफर थाखरे पुलिस डिपार्टमेंट हुजी फावदा लुपा कोटी चामसुक मतरे लाख यांखै की ममल ओइगदबा पोलम सिंह फगतले CGST ना लुपा कोटी 15 लाख मरफुग निपान SGST ना लुपा कोटी 9 लाख अहुम NCB ना कोटी 2 लाख तरुक इनकम टैक्स ना लुपा लाख मरफुग तेरे स्टेट एक्साइज डिपार्टमेंट ना लुपा लाख यांखै रोंगी पोलम सिंह फगतले मरअसदा हरियाणा विधानसभा मिखल मरी लेना विरोधी लुचिंग राहुल गांधी ना नारायणगढ़ विधानसभा केंद्र दगी कुरुक्षेत्र फाउबगी लंबी की खोंगचट अमा चटकनी राहुल गांधी अमसुंग प्रियंका गांधी ना थानेश्वर द पांगथोकपा रोड शो अमदसु सरुक यागनी बिहार रे इसिंग इचाउन मरम ओइदुना मियोय लाख मखाई अमगी हेनबगी अवाबा मायोकनरी कोसी अमसुंग गंदा बरसदगी इसिंग थादोरपन मरम ओइदुना सुपौल वेस्ट चंपारण सीतामढ़ी अमसुंग सीहोर जिला द टुरेल सिंगी इमाई वांगना चेले अमदी लौनंबल कया निखाइदुना इसिंग चेंसिलप हौरे हाइरी सुपौल की डिस्ट्रिक्ट एडमिनिस्ट्रेशन हाई मफम कया द टुरेल लौनंबम काइदना बथबक पाइखली सीहोर जिला द बागमती टुरेल की इमाई का हेना वांखलपदगी मफम कया द टुरेल के लौनंबम काइरे हाइरी मर असिदा सिक्किम द चही असिगी अहानब ओइना उन ताबग लोइना मेट विभागना राज्य अदुगी मफम कया द रेड अलर्ट लौथोखरे कुमसी चहीगी ओइना हाना पानरुबदगी ngangkhatna un taba horokpadegi mafum kayada chingning khaibigi thokdosing thokle sikkim da hauki bapung khara asida nong tabagi chang millimeter chamasumna ani yauki hairi marak asida manipur gi mafum khara da akha aragaluna na nong chugani hairi lakriba sagosa numit fawar rise asigi mafum khara da nong chugani Mapan Thor Mantri Dr. S.J. Shankar ga America gi mahaka phamana ba Anthony Blinken ga hayeng Washington DC da unagani luching ba ani na Ukraine da thadi ba lan amasung Asia gi nongchuk thangba sarukta thokle ba wathok sing yauna tongan ba malengi amadi leba ani gi oiba hiram kaya da wari sanagani Dr. S.J. Shankar ngarang Washington da thungki bani mahana leba adugi luching ba kaya ga su unagani Sri Blinken gi unarba tungda Sri J. Shankar na think tank kaya ga su unagani Lebas Labor School Sing Fagadana Bigi Pandamda Kendra Siksha Mantraloina World Bank Kusunaduna Strengthening Teaching Learning and Results for State Stars Project Pakatli Project Asig Makada Numini Chetagadaba National Knowledge Sharing Workshop Ngasadagi Bhopal da Horagani Raizegi School Education Secretary Dr. Sanjay Goyal Nahai Workshop Asina Star Project Manung Chana Chanbar Rise Sing Marakta Mahi Masinga Marilena ba Lokshin Kya Pithok Pasin Tongnabagi Khudong Chaba ama Piragani Star Project asi hoji leba asigi rajya taru Madhya Pradesh Odisha Rajasthan Kerala Himachal Pradesh amasung Maharashtra da paikhatli Nepal ising icha amadi lenang chentherapagi thodokta hoji phawboda miyo chama mafudrani toy lekhidre kuntra hembana thiba khangdana leiri leba adugi gृह मंत्रालयगी wangangloi Rishi Ram Tiwari na hai mahosagi oibu khudong thiba adu da miyo chama mafudra mari aso apan nangki mang na hai thogdo asida awaba nanglaba miyo lising mari changarom safagadaba mapam singda thangdokpa hokre mapam aduda tengbangi polam sing amadi mi kanbegi thabak makhata na chathari Amorom da America da nonglis Helena namaram oraga ising ichaugi thodokta yamdrabada mioi sama supna manga sire awang thamba Carolina County da garang sitki banonglo nushit aduda mioi kuntrasi ki hairi SAF Under 17 Football Championship की फाइनल दंगसी भारत का बांग्लादेश का सानरगनी भूटान की कोनुंग टिम्पू दे सानखेब सेमीफाइनल दा भारत ना नेपाल बु पांचल मरी अनि दे थोइखिबनी अनि सुब सेमीफाइनल दा बांग्लादेश ना पाकिस्तान बु पेनल्टी दा पांचल निपान तरेता थोइखिबनी भारत ने SAF Under 17 की चैंपियन ओइबा मंगारक सुरे ममंग चिहिदा बांग्लादेश बु माइथिबा पिदना फाइनल लौखिबनी हौजिक अरोइबदा मरु इबा पाव अमुक हन्ना Jananata Hizam Irabo ki chamako nipan suba mapo kuman thorom ngasi राज्य asigi mafong kya da paksana pangthoknari Mukhyamantri Nongthambam Biren hairi kuki militant singna fazin ki bamyo ani ashwe ngam yawdna thadorna ba sarkar na khan honari security force na Bisnupur zila da thibum gi thabuk chathabada khuzukula kya fagle amasung Jammu Kashmir gi ahum suba amasung aroiba tank ki Vidhan Sabha mikhal gi vote haying thadana na ba sem sabal loire paul rizeri